Celin Digitalgi Ngamjaba Kharadang Haiba Thouranggi Makhada Max Hospital Dwarka ga Khutsamnaduna IMPHAL gi MANGAL Healthcare SUPERSPECIALITY Hospital MINUTHONG da ASHIGI taruk amadi tareta NUMIT NINI CHUPNA Dr. MRINAL PAHWA Director UROLOGY ONCOLOGY and Kidney Transplant Max Hospital Dwarka amadi Dr. SHAILENDRA KUMAR SINGH Consultant NEPHROLOGY Max Hospital Dwarka ANINA OPD PHAMBIDUNA MANIPUR MIYAMDA UROLOGY AMADI NEPHROLOGY ga mari LEINBA ANABASHIng YENGBAGI khudongchaba piki Thoramasibu senkiba Celin Digital Chairman Dr. Fanjobam Lanajit Singhna haikibada Manipur da thokliba communal conflict asina awaba taraba miyamna Manipur gi wangmada Euro amadi Nephrogi layengba chatpagi khudongchadaba adu kharada oirabasu koknabagi pandamda sinbani makhatana su atopa anabasing OPD IMPHAL da Mapalgi Hospital Singha Khutsamnaduna Pangthoknaba Pandam Thamli Haiki Ketrimayum Deb Singh General Manager Mangal Life Care SUPERSPECIALITY Hospital na haikibada asigumlaba OPD ama aikoigi hospital da sinbirakpa si yamna fai atopa OPD sinlaklabasu hospital gi maikaidigi Manipur praja gi yengnaba matam gi oina adumak pangbaya pangani haiki Naki April ki date 6 amasung 7 da OPD hai jab tare OPD kogi Max Hospital Dwarka degi Dr. Anil LEINBA Haiba ming Dr. Giming Sinadri Dr. MRINAL PAHWA Director Urology Oncology and Kidney Transplant gi amana Dr. SHAILENDRA Kumar Singh Consultant Nephrology Max Hospital Dwarka Haiba Dr. Anil LEINBA kogi Manipur da laiba patient adi nan mapalamda yengbirama patient yamasi Sigi checkup wina Manipur kogi Mangal Life Care SUPERSPECIALITY Hospital si choose to biraga OPD NINI ki wena pangthokre haiba kogi OPD si pangthokgi bandamdi kogi lana amasung corona na matang girang mayamna khamthing wana praja mayam sida mapalamda chatpagi khudongchaba si lektaba pesang chalinartaba financial problem na Manipur da hojik si koi me thate gi thoi ba communal conflict sina maram moiduna koi Manipur da leiba kidney transplant patients sing sina makoi na chatpagi awaba phidung cha da kaya thengnaba loina na hoji makoi bai ro ta chappa ya da mentally masi sina so koi patient oiba sing da awaba siliga sarani koi euro amadi ne atopa hojik to liba 2 days kapta na tana koi 3 days kumba gi kari gi koi OPD session sing tong na koi adu gi maru pandam thamjari hai ba apun sama